Imphal West ke Lamphel da Laiba United Committee Manipur gi office po haukiba February kulhumdoi gi ahing nongyaida mai tharambagi thaudok pu yaning da fongdok paga loinana thaudok adu gi langla langjil putho uhaiduna wakat mifam chathakre wakat mifam adu UCM office mamangda loop asigi thaumi sing amadi loop asiga chatminari ba loop amadi tongan ba CSO singi luching ba kayana sarukya aduna chathakibane wakat mifam adu ga mari lainana UCM gi president konthaujam Joy Chandrana Impact News ta fongdorakpada UCM office mai tharambagi thaudok asigi matangda laingak na hojik fawba langla langjil amata puthok pangamdaba asi yaning de haike UCM office mai tharamba aduda maruoiba che chang kaya maruoina India government ka sign tawnakiba amadi ningthau palingai matamgi international treaty na chingba document kaya amang ata thokre maramasin haiba document sing asiga manaba Manipur gi miyamda leinaba yaurabadi UCM da sinabyo haina so Joy Chandrana appeal tawrakle loinana UCM office mai tharam liba sing na so kari maram gi thawong asi chathakibano haiba sengdok pir o haina fongdorak paga loinana thaudok asigi langla langjin leingak na puthok piyo haina taksilakle Iramdam Imaleba ki the Makta ko Tolopungataneba, Imaleba Kanchi Habeneba, Iramdam Kanchi, Ijati Kanchi Habeneba, Karigumba Asoiba Aran Belagaso, information Piraga, Hana Pauto Pogin Doraga, Nakoina Tahoning the Banasini, Tahoning Banasini, Mashi Haibatangai Padeva, I go Karimbo Kamuk the Vida, I think no idea the Maitadom today, I go Tasena, Nuaitabo, Tamoshona Nuaitevo, I mean the Tamjek. Manipur Leba, Adugum Lava, is it enough Kudimamna? I quite upon Bonapangani. Upon Punjalaga, Yenaba Simbu, mighty people, I say, I could Punjala Matunda, my own, I get Ira line of mighty people, Anguni, Aduna, I could Punjalaga Tabak Toxi, Kayong Nabi Tabak Togonsi, upon Bagi the Makta, United Committee Manipur, Matam Chupa the Lepi and